Kaisamthong High School ki mapa swaisida koi charokna yu pung pan makhai muki timing swai do igani number thada ba activa amda lakpa nupa ma se gari khamaga tong high school sida nupi macha khara school ki nupi macha sing somda onsil laga haibitare private part keno tawraga masturbation tawba haibitare koi report amar lakpadagi ma si na kanna oc imphal ps gi inspector ingo chagi team na cctv footage na chingba myam yenga magi likhunji trace taw matungda koi arrest tawre haiba mi sigi maming na langpo lakpom sital singh 28 years son of L Kumar of Kwakithel Konjeng Laikai haiba mi singarang evening pung taru makhai swaida koi magi mayumdagi fare du haiba mi si koi gi fire ma lokhalaga court putholagni koi na haining si crime against women si koi gi Manipur si nupi bu yamna ijat tawna laiba society ni ama parents sing sina ngang sing si pi yobi sing da kari meeting yengani nupi yobi sing bu dignity amada yengadam ni haiba gi kino sing se family lesson ama koi parents singna tambiba ma daka oire school da su oja singna nupam sa sing sida nupi singja kamaina yengani haibigi kino sing amna daka oi haina I koi police ki side ki thamjage